Chahi lishang shitna Old Manipur Ethnical Socio Cultural Organization AMESCO na pangthok-khre lakpa Sajibu Khudol Tamba Eegi Khong Gul Liba gi Thouram Kangpokpi District ke manung leiba Leikoiching da Pangthokhre Old Manipur Ethnical Socio Cultural Organization AMESCO amadi Leikoiching Village Authority na sengna tangkul furup ke mabung mokpa sengda Khudol Tamba gi Thouram matuka mari leina AMESCO gi President AMESCO Leitombam na hai lamdam asida khundaminari par yellow furup seng ase mama amategi machane aikoi ichil inauni khanduna Machan mache oiba singna mabung mongpa oiba singda Sajibu Khudol Tamba Eegi Khong Gul Liba gi Thouram ase lisang shitna pangthoktuna lakli handak chahi gi oina so anauba chahi na lakpaga iroinana Leikoiching leiriba tangkhul gi mabung mongpa singgi mafomda ngamjaba Khudol Tamduna Thouram ase pangthokpane mapal lamdagi jangsilakpa mitop sing amadi maikai kayadagi humlakliba safu singna lamdam asigi yellow furup singda singchap thaduna furup masal gi marakta tokai dahanana ba hotnadiba ase thengnana ba wakhalonda Thouram ase pangthokpani haina mahanu khataki AMESCO na Chahi lishang sida sigumba Sajibu Khudol Tamba Eegi Khong Gul Liba gi Thouram ase pangthoktuna lakpani Thouram ase ngasi kumsi chahi gi oina ngasi anirak subani ahanba Thouram na khabai soida aikoi pangthok-khre han tang mari da aduga ngasi tang taruk asida mafam asida Leikoiching asida Kangpokpi District ki mafam asida aikoi tangkhul gi paisa isina punamaka unadana mafam asida pangthokpa laksabani hayu Thouram ase aikoi chahi lishang sitna AMESCO na leiba kai pangthok sagani AMESCO na leiba makai akoi lamdam se leiba kanglup phurup punamak sing se amato oina lepminagadabani haiba wakhalol se matam punamak ta thamjage AMESCO ki matam punamak ta laujariba kholau oina leijariba aikoi ima amatagi machane aikoi isil inau ne Manipur se kanglup phurup amakhaktagi natte Manipur se iramdam se leiba kanglup phurup khudingmakki Manipur ni haiba kholau asida matam punamak AMESCO na laujariba kholau ase chena thamjaraga asigwa pangthokjariba program ase miyam punamak na mapung phan biu sagot biu yai phabadu pina biu Thouram aduga mari leina Leikoiching gi headman Daniel remind hai ngasigi Thouram asi yellow furup singgi oinadi tawdaba yadraba Thouram amani khanduna pangthokpani Thouram asina lamdam asida leminari ba furup singgi marakta achetpa mari thambam ngani thasei lamdam asigi yellow furup singgi marakta achetpa mari leinarabadi mitop singna furup masal gi marakta nungsinaduna ba hotnaraklabasu kaihan bangamloi haina mahan makata ki AMESCO की प्रोग्राम से पैखंग नबा हन नाइकुई की AMESCO की team aman laga engondari information fast information pibirami adade ke mahang fast information pirak matam da karikram matam dono ham tumda aikoi gi Sajibu gi Khudol Tamba Eegi Khong Gul Liba hasim matam deni hain mahakna phajana haibadi o phare adudi chin tam amagi Khong Gul lirak pa habi singa si yam nungairba aikoi gi punsirol da amakhak wairi asigumba si aikoi na otragadi asigumba si aikoi na welcome tawdradi aikoi punsi da taibomi ama hillaga asigumba Khong Gul si liba aduga maram si khangda hinbai sunuaite asila ko sai koi khungan mayam da ai koi phajana announcement tawruga matam si yam pum phan ai koi tawjage haino laiba ai koi gi isi naw gi khoji ki oja sing gi AMESCO di ai koi na pausi piramga ngasi gi sunday state engagement tawduna tantruk si la piriba asidamak tai koi khungan halam mayam ma changaga hairiba wari si amaga consultation discussion tawnraga masi matam dum phatta na ba amal abdi ai koi sin tam da leiriba ichi naw myam si phatta ba am burakani ai bi ai koi gi asani Thouram aduda Leikoiching gi headman Daniel remind AMESCO gi president Abotombi Leitombam AMESCO gi advisor IB Luwang Leikoiching gi han gi headman AS Kafungkui amadi pastor Fungre Sang Kasung ni Chingbana saruk yakhe Thouram aduda maitai nimol singna tanghu gi mobung mopa singda ngamjaba khara Sajibu gi Khudol tamki